Bhut amadi Pret ki wari taba haibasi mayam pumnamak nungai birangmani haina khalli. Adubu karigumba miyai amana tasengnamakki bhut thengnaba natraga ongnarabadi miyai adu kayam warangani amadi kiramgani haibadu khanduna yengbiu. Ngasigi wari asisu adugumba bhut pret ongnakiba jatin kouba nupa macha amagini. Jatin dasu bhut pret thengnabagi thoudok asi Thokhibana maram oibana mahak masigi awaba amadi akiba adu soitana khanglamgani haina khalli. Tasengnadi jatin Jaipur dagini. Adubu mahakki thabakna maram oibana jatin Banglore da chahi muki mamangdagi laktuna leirammi. Banglore da laglaba matungda mahak ahanba oina Diwali celebrate toba Diwali ki chuti ki matamda mayumda jalami. Jatin yamna emergency oidrabadi ayamba matamda thabakdagi chuti lauramde. Numit adusu jatin chuti laudaduna mayum chatnabagi damak numit adugi athengba ahingi flight ki ticket book taurami. Adubu ahing adu mahakki mapunsagi khwaidki akiba ahing oigatawri haibasi mahak khanglamde. Numit adugi nungdang adu jatin